निशाना मनम ओइरगा ngasi lan ngarliba icha isu mayam amana lan ngakuna laike khara amana nisa zaduna laire masi kitang phana ba haiduna akhoi ima singna achigumlaba nisa thingbai khongjang ji changchilakpani ngasi kurai popular club hamangda kurai kosum laikai afungban no filupna yamlaba yungo amadi viar tungan tungan hum singdagi fagatuna miyam amangda haidoktuna mangan kre faгаtlaba yungo sing adu haidoklaba matung kurai kosum laikai afungban no filupki member nongthomongbi radamani na hai megi tang ahumdagi hogna manipurda chinna ko terrorist singna ngasi fawa leptuna landaraktuna manipurda leriba miyam punama tangdu laita daba awa fio amada leibani masida inkhalaliba naha kaya amadi miyoi kayana matam mahanduna nisa sinaba amadi yungni nupi angangda nisagi mayaina otpa naiba sathaba asi laibak thibani asigumba chatharakliba thawngsing asi kharada oirasu nathaidaga thamnaba November ki tang kunduki hawna tungan tungan mafam singda drive chatharakhi ngasi miyam mangda haidoktuna mangaliba yungo amadi viar sing asi kurai lamlung sangafam saitabi leirak kumal lampak amadi pangai bazar na singba mafam singdagi fagalakibani mahakna makatana fungdokibada chathariba drive asi makatana tungan tungan mafam singdasu chattuna nisa asi thingnaba honakigani haina mahakna makatana fungdoki tang ahumdagi saidangba kupi singna maitai purupta landarakuna aikogi maman yamlaba isa inau kaya ama thawaina pontha pikre kaya amana khoi asopan nangduna soinaiduna leire mioi kaya amagi lan thummai yummai thadokiduna lanjennarakuna leire asokpara ba laiba ki chiraba tanda sida mioi kharana mayai ka ba chinjak number 4 drug yuna chingba atai polam ching yonduna sanai unaiduna leiri masi chachalo thakchaloraga imung manungi nupi angang singdu miwot minai chathari masida sunatana laikai da yet apan ba mayam ama piri aduna maram oiraga laikai da lairiba kalap maira paibi singna masigumlaba phatraba nisa yonba singasi akanba miyang changhaningi amadi ngasigi lengak mapu singnasu akhoi akanba miyang changhanduna phatraba nisa number 4 drug yoliba yoliba mayam ase phabiyu akhoi mamang matamdagi hauna akhoi mayai kaba nisa thingduna lagni masi akhoi na hongkok chaba nate mamang matamgi ima singna nisa thingduna akanba kongdang kaya ama changchal lakhrabani masigi makha tarakpada akhoi na haukiba nahangi tang kundagi hauna akhoi drug number 4 saba na yamama pharaga magi ahlaman sing tawraga sinakhrabani masigi makha tarakpada akhoi yugi drive asi chathajabani akhoi imphal iski mafam kharadasu akhoi yugi drive asi chathajai aduna akhoi na chathariba yugi drive asi karigino hairagadi haujimak lan chathariba kuki saidang singna akhoi gi mekai purup tanatana lamdam sida fundamina purup pudima awaba kaya ama sakyeng piba se nisana manam oiraga ngasi lan ngarliba icha isu mayam amana lan ngakuna laike khara amana nisa zaduna laire masi kitang phana ba haiduna akhoi ima singna achigumlaba nisa thingbai khongjang ji changchilakpani akhoi haugi su makha tana nisa thingbai khongjang ji changchin jagini masida tarigumba aigi laikai da hairamdi haidagi wakhalwalo du thadokpiyo akhoi na tengna ba mafam do aduma khoi ja chathagani phaju phakigani